Loyalam E-PAO tabiriba khudima po hidrom susmitana numidangi pau pizari. Ahanbada maruoiba headline pizari. Sakhangdaba Singna ngasi nongalamdaida Jiribamda school amamai Tharamle. Manipur ning tamba democracy chatpa lengak amani habase ngachigi mirol singda ningsinghanba mathau tai haina phongdorakle. Chief Minister Nong Thombam Biren Singbu from the Gilotonaba Manipur gi BJP MLA Tharamle PM da Cherol Pisinkre Hari. Pau Sandona Pizari. Sakhangdaba Singna ngasi nongalamdaida Jiribamda school amamai Tharamle. Sakhangdaba Singna ngasi ayu school amagi saruk khara mai thaduna amang ata thokalamle. Thodok asi ngasi ayuk nongalamdaida Jiribam district ki Kalinagar part 2 da leiba Blooming Flower Children Foundation School gi saruk Sakhangdaba Singna mai tharambani hari. Thodok asigi matangda police tagi fangba pau amagi matung ina thodok asi ngasi ayuk pung ahumakhai khara helakpa adwaida thokiba oiramba yai hari. School mai chakpagi pau hek phangbaga Jiribam police CRPF amadi fire service singi fighter sing mafam aduda changsinduna mai adu kanba ngamkhi hari. Mai chakpagi thodok aduda school adugi ka manga mai na tumna chakhi. School asi hana mar macha amana charayambani mathang chahigi session haubadagi Champanagar dagi Harongbam Anil Kobamiyoi amana school asi chalainaba tawduna lairibani hari. Ngasi school asi kanana kari maramgi mai thadoklamlibano haiba chapchana khangba ngamdri hari. Thodok asi kamari leinana Jiribam police na case ama lokhatona thijin humjinbagi thabak chathakre hari. Manipur ning tamba democracy chatpalengak amani haibasi ngasigi mirol singda ningsinghanba mathau tai haina phongdorakle. Manipur asi India lengaki makhada leitringeida ning tamba democracy chatpa lebak ama oina palami haibasi ngasigi mirol singda ningsinghanba mathau tai haina Committee of Civil Society Kanglaipak CCSK gi President Jitendra Ningombamna haikre. Wafam asi ngasi CCSK na sinuna Jawaharlal Nehru Manipur Dance Academy da pangthokiba Kanglaipak Manipur gi puwarida miyamgi ahanba lengak leikhiba numit 1995 gi October 19 bu ningsing wegi thoramda phongdokhibani. Thoram aduda CCSEIP Manipur University gi Associate Professor K Indra Kumar amadi NHPC gi former Chief Engineer M Lalamnina athoiba mithunglen oikhi. CCSK gi President na makataraduna phongdorakpada ngasigi numit October 19 asi Manipur gi puwarida yamna maru oiba numit amani. Lamdam asida matam kuina British lengaki makhada leiruraba matung ning tamba fanglaba matamda ningthongna palamba lamdam asigi mahut nauna anauba Manipur amagi wakhalon makhada miyamgi oiba democracy form of government ama semnaba 1995 da bot tawduna miyamgi mihut khanki. Bot kaduna khalaklaba miyoi singna darbar hall da phamduna lengak semkhiba numit amani. Maram asina October 19 asi Manipur ge ahanba lengak leikhiba numit haina palan tawba mathau tai. Matam amada chingtam punba lengak ama semdaba yade haina hona khiba ahal laman singi wakhalon singbo hojiki miro singna kaushilale. Maram asina Manipur gi integrity kaidanaba chingtam punba lengak semkhiba numit asibu ningsingbagi palan tawba yamna mathau tai haiki. Chief Minister Nong Thombam Biren Singbu from the Gilotonaba Manipur gi BJP MLA Tharamle PM da Cherol Pisinkre. Manipur lengaki BJP MLA Tharamle Chief Minister and Biren Singbu mahaki from the Gilotonaba Prime Minister Narendra Modi da ahiba Cherol Pisinkre haina National Media News Channel ama oireba as takna report torakre. Report asina makha taraduna hai Manipur da thokliba irang asi santi hanjilaknaba CM and Biren Singh fam asi lauthoknaba taksin khibani hari. Karigumba CM gi fam asi lauthokta tarabadi makoi Tharamle resign tawgani haiba wafam singsu Cherol aduda pali haina report tawrakli. Chief Minister and Biren Singh fam lauthoknaba Prime Minister da makoi Tharamle na khudyak piduna pisin khiba Cherol aduda Speaker TH Satyabrata Singh, Minister TH Bishorjit amadi Minister Yumnam Khemchan Singh yauri haina report tawrakli. Marak thatna atenba break ama. Mahekor Rams Teacher Training Center Manipur gi Unit A Pagantabi gi anauba 4th Best Training Course chatliba chahi asigi December gi tang ani ningthaukaban numit asidagi class haujaragani. Maram asena MRTTC Pagantabi da lakpiduna training form lobiranaba nolukna khanganjari.
Course asida thamjariba khudongchabasingdi rhymes teaching training, child psychology, first aid course, yoga, potloi makeup training. Loina lamdam asida miyamna pamna sizinariba kauna singi craft training gi khudongchabasing su fangigani. Hena akupa marol gidama contact number 9837161295 natraga 9362775603 asidagi khangbiba yagani. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Maitei leibakta maiteina khutkan Sakhangdaba asi aikhogi laibak thibani haina laiwaiba panthongna phangdorakli. Nongpok chingu thong maitei leikol thalo sipi lokseloi langmai ching laifam lendang ngarang maitei fambal tongba irat thongni thoram pangthokre. Ima laisem inat loishangna sinduna pangthokiba irat thongni asigi manung channa laifamlen asida leiba ibudo chingu lamtai bana fambal tong bana loinana ayu anganbadagi hauna miyamna kubam asida laipot tamduna irat thongni pangthoki. Ngarangi thoram asigi manung channa natki oiba jagoi isai amadi thang tagi thogol singsu utki. Thoram aduga mari lainana maitei laikol asigi laiwaiba panthongna hai. Maitei furupna lainingda mikha poliba makai akhoisu mikha ponduna adumak laikhigani haiba wakhalon asi akhoi puna chenminasi. Maitei leibak asida housing maru changba makok thongba amadi khudyek chatba maitei leiraktrabara haibagi chingnaba fawi. Maitei leibakta maiteina khukam Sakhangdaba asi akhoigi khwaidagi laibak thibani. Akhoigi nat amadi chatnabigi laithau tinthau akhoi isagi sumangda nimkha tamna pangthok chaba fawa ngamdabagi mami tare. Masi pumnamak asi koknabagi pandamda chingu lamjel thaba khoyom lamtaiba haiba koloi milen asiga loinana maitei phambal tombagi irat thongni thoram asi pangthokpani haikhe. Mahakna hai ngarangdagi horaga kum khudingi meragi thanil numitna lakpa khudingda pangthokadoriba irat thongni asi maitei phurup asi achangma maru ohenduna lamdam sida tangdu leitaba amadi nungai yaifaba khunai ama puraknabagi damak irat thongni thoram asi leptana pangthokhigani hainasu makatana phongdokhi. Territorial Council semana waroi oigadra haina hairi. Tokhaiba administration natraga Puducherry gi mawangda Legislative Assembly leiba Union Territory demand tawrabasu Territorial Council ne irang asigi warushin oirakpa yari haiba wafamsu leiri. Thazaba yaba paugi likhun singna phongdoropagi matung ina Union Home Ministry na sinduna leba pokpa numita pangthokiba maitei naga amasung kuki gi MLA minister singi oiba apunba mifam adu pangthok tringai gi mamangda kuki MLA sing minister singa hana pangthokiba mifam aduda kuki MLA singna Union Territory gi demand tawrabasu naga singi yengdaba yadaba leibana hekta phangani haibigi thazaba leite. Paugi likhun asina hai kuki MLA minister sing adu kuki praja singi mandate oiba maramna praja singi oiba wafamda ngangdaba yabdaba lei. Masina maram oiraga tonganna pangthokiba mifam aduda saruk yakhiba kuki MLA singi maraktagi hauzik leiriba irang asigi waroshin puraktuna santi hanjin hanba haibasi pumna makki apambani haiba wafam thamkibaga loinana irang asigi waroshin puraktuna santinda hanjilaktaba asina maram oiraga Imphal chatpa yadrabani na karigumba arrangement amadi tawbiyu haiba wafam mifam aduda su thamki hairi. Imphal chatpa yadaba asina maram oiraga praja singna fangfam thokpa mayam ama fangdre. Maram asina district council oirabasu ahenba sakti khara pibiyu natragana territorial council gumba oirabasu arrangement ama tawbiyu haiba wafam mifam aduda pukhatke hari. Thazaba yaba paugi likhun asina makhatana hai. Kuki gi demand khakta natana naga gi demand su Government of India gi Ministry of Home gi makhada leiba intelligence official singna yamna kupna khanari. Naga gi demand haibasu leiba na demand tawbada hekta pigani haiba wafam su leite. Wafam amana Manipur gi territorial integrity kahendaba haibasi pumnamaki wafam oire haiba asina chumlabadi territorial council da tarakpa yai haibagi thazaba lei. Territorial council haibasi di district council gi leiriba boundary adudagi hena chauna pirakadaba natte. District council da ehenba power khara hapchinbani haiba wafam thazaba yabagi paugli khun asina makhatana phongdoraki. Kakting khunau da marfu dara manga suba mera thobam mifam pangthokre.
Maitai Leibak Apunba Marup na Sinduna Marfudara Manga Suba Mera Thobam Ngimifam Ngarang Kakching District ki Kakching Khunok Mayang Lambam Apokpa Lining Call the Pangthokre Ahal Taranithoi Apokpa Marup Haunasang Hailakindagi Mityeng Makada Pangthokeba Thoram Aduda Social Worker Mayang Lambam Binod Thosang Masa Kakching Khunaugi President M. Kunja Bihari, Kakching Khunaugi Ningtho M. Ibohol Amadi Senapati M. Devza Yaunap Maru Eba Miyoy Kayana Saruk Yaki. Thoram Aduga Mari Lenana Social Worker M. Binod na Fongdokibada, Manipur gi Haukiba Puwari Sing Narubada Maitei Singna, Unity Ward Padagi Aikoi Ngasi, Tongan ba matamda Mika Pondana Leiki Habesi Mipung Kutimagna Kangnaraba Wafam Amani. Maram Asina Ngasi Lamdam Asida Tokliba Lal Asibumai Paki Harabadi, Maitei Furup Asi Amata Oina Matam Chupada Lepminaba Asi Yamna Matautai. Maram Asena Maitei Maselgi Marakta Luchingba Oiningba Kayana Egi Oiba Group Sing Semgatuna Lediba Asi Amata Oina Punchinaba Hotnasi. Matam Aduda Maitei Haba Furup Asi Amata Oina Punsinduna Malemda Mangjil Thaba Furup Amasu Oibeda Natana Manipur gi apunba saktam su matam pumbada ngaktuna thambang ngamgani haina phongdoki Sangga dringai mamang atubada maitei meyek yahonaba milalna appeal tawrakle Maitei Irol Iyek Loishin Lol Apunba Lob Milal Kanglai Pakna Lamdam Sida Ngasi Fawbada Lal Amadi Mayek Chawkhathanaba Changsulapa Khongjangi Manung Channa Lamdam Sida Ngasi Fawa Puthokpa Thoram Singda Mapung Fana Lamdam Sigi Lengakna Yaduna Chatna Kraba Hozik Mahairoi Shingna Master gi Thak Yauna Tamna Kraba Maitei Mayek Asi Leibakna Pangthokpa Thoram Singda Mapung Fana Ngasi Fawa Maitei Mayek Sizinadana Lakli Yaurabasu Mamingtagi Oina Laigi Soidanabagi Mawongda Yauraga Lakli Masi Makti Lamdam Sigi Lol Mayek Chawkhathanabagi Khudam Nate Amaromda Hozik Lengakna Atuba Matamda Sangaragani Haina Social Media Asi Amadi Pauche Singda Lauktokraba Mantripukida Leba Manipur Police Headquarter Asida Logo gi mathakta Roman Mayekna Thariba Asida Lamdam Sigi Maitei Mayek Yahondriba Asi Sangadringai gi mamangda Atubada Maitei Mayek Yahonbinaba Haizari Haina Milan gi Publicity Secretary na Thopa Cherol Amana Fongdorakle Cherol Aduna Makha Taraduna Hai Lamdam Sigi Lol Mayek Chawkhat Hanaba Amadi Chatnanaba Hotnabada Hozik Chief Minister Oiriba N. Birena Matamduda Maitei Mayek Chawkhatnaba Kana Honabi Kibani Masi Khangna Lengak Nasu Lamdam Sigi Lol Amadi Mayek Chawkhatnaba Honabada Achoba Thodang Lorakani Haibadigi Thazaba Thamli Milalna Lamdam Sigi Lol Mayek Chawkhat Hanaba Tumba Chaba Khangdana Tungi Mirol gi Damak Yenglaga Hotnariba Asida Police Department Nasu Ikai Khumnabigani Haibigi Thazaba Thamli Hainasu Cherol Aduna Makatarakli Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nuksibiduna like Amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu Loisenban Naidana Ladiba Irang Loisenbiu Haina Taksengkre Lamdam Asida Maitei Amasong Kuki Furup Anigi Marakta Thokliba Irang Asi Chahi Amamakai Fazil Alaba Asida Hozik Fawa Waroshin Puraktana Leriba Asida Stat ki BJP na Luchingba Government Asida Yauriba MLA Taramapanna Center the Pendaba Amagaloinana Chap Chaba Thorang Amalokalaga Loishinban Naidana Leriba Irang Asi Loishin Biu Haina Prime Minister Narendra Modi da Taksingkre Hari Praise na yamna thazaba yaba mafamdagi phangba paw amagi matung ina Hozik Chief Minister N. Birena Luchingba Government asida yauriba MLA Taramapanna khutyek piraga tongan ba point sing macha khaina phongdokpa cherol ama ngarang Prime Minister gi office ta pisingkre hari Prime Minister da pisinkiba cherol aduda yauriba maru oiba wafam singdi state asida athuba matamda santi puraknabagi damakta leiriba stakeholder punamak wari sanabagi thabok laukhatpiyu Irang asiga mari lenana Central Force Masing Khangdana State asida deploy tawragasu Hozik Phawa Irang asi loishinba ngamdana leiri Manipur miyamna su chahi amamakai fazil alaba fawa asida masing yamlaba Central Force yauna Irang asi lakshinaba hotnaragasu Hozik Phawa lamdam asida santi purakpa ngamdriba asige wahang chawna hangli haiba wafam thamladuna Hiram asida Prime Minister gi pukning chingsinki hairi Praise na Fongba Paugi Likhun Singi Matung Ina ruling the Leriba MLA Taramapana Kutyek Piba Cherol Adu Haukiba Leba Pupa Numita PMO Office the Pisinkibani Haibasu Yauri Atopa Pau Amadana Haidiba Cherol Adu Ngarang Pisinkibani Haibasu Yauri Adum Oinamak Prime Minister the Pisinkiba Cherol Aduda Manipur Legislative Assembly gi Speaker T.H. Satyabrata Power Minister Thongam Bisozit, RDN PR Minister Y. Kemchan, Hairok SCG MLA Thokcham Radhesham, Thanga MLA Tongbram Ravindra Lamsang MLA
Sorok Haibam Rajan Mayang Imphal MLA Kongkham Ravindra Hyanglam MLA Dr. Radesham Yumnam Nauriya Pakhang Lakpagi MLA Sagosem KB Devi Uripok SCG MLA Khwairakpam Ragumani Thaimaban SCG MLA Khumukcham Joy Kisan Kumbigi MLA Sanasam Premchandra Kairaugi MLA Rarembam Rameshwar Wangjing Tenthagi MLA Paunam Brozen Jiribamgi MLA Usabuddin Government Asida Saugatliba NPP gi MLA Ani N Kasia Tadubi Amasung Sheikh Narul Hassan Khetregao Lilong SCG MLA Muhammad Abdul Nasir JDU Amadi Kaisamthongi MLA Sapam Nisikan Independent Kuyek Piri Mahairoi Singna School Thonglon Singkre Lengangna order Thokraba Fawa Jiribam Higher Secondary School da join Togdana Leriba Oza Amadi Higher Secondary School Asigi Hangduna Leriba Oza Taruk Mensin Binabat Lengakta Haijaraba Fawada Tabak Oino Ontorak Tabadagi Mahairoi Shingna Ngasidagi Matam Kaktana School Thonglon Singkre Ngasi Jiribam Higher Secondary School gi Student Union na Luchingduna School Asigi Mahairoi Shingna Oza Singi Staff Room Principal Room na Chingba Sing Thonglon Sinki School Asigi Student Union gi Games and Sports Secretary Laisang Tembobina Haikibada School Asigi Watliba Oza Amadi Joint Taura Driba Oza Sing Joint Tobiu Haina Tha Asigi Mang Tarukta Jiribam gi DC gi Kuthangda Education Minister da Memorandum Ama Pisinki Madugi Matung Tabakta Ontopirak Tabadagi Makhatana Tha Asigi Nipanda Mahairoi Shingna Protest Ataki Adobo Watliba Oza Sing Amadi Joint Todana Leriba Oza Sing Joint Tobiu Haikiba Adu Ngasi Fawa Tabakta Ontorak Tabadagi Khongjang Asi Jangshin Kibani Hari Award Piragani Laioi Kraba Theatre Activist Elangbam Veer Kumar Singhagi Ningsing Mana Oina Lifetime Achievement Award Piragani Hari Art Takatolaba Tawai Hariba Award Asi Kungangi Lamda Theatre Gimafam Amakanaba Hotnabada Choktaba Laitana Hotna Biramba Elangvam Veer Kumar Singhagi Ningsing Mana Oina Jahi Kudingi Art Ki Lamda Tamoi Shengna Hotna Biramba Singda Mathang Manau Naina Lantoklagani Hari Ahanba Oina Jahi Asigi Lifetime Achievement Award Loitongbam Raja Mohan Singha Senior Director Rupmahal Theatre Imphal Lantoklagani Hari Aroibada Marueba Pau Amuka Hana Pizari Sakhangdaba Singna Ngasi Nongalamdaida Jiribamda School Amamai Tharamle Manipur Ning Tamba Democracy Chatpalengak Amani Habasi Ngasigi Mirol Singda Ningsinghanba Mathau Tai Haina Phongdorakli Chief Minister Nongthombam Viren Singh Bu Famdagi Lauthoknaba Manipur gi BJP MLA Taramapanna PM the Cherol Pisingkre Hari Matang Asida Numidangi Pau People Loizare Loyalam E-PAO Tabiri Khudingmapu Amuka Hana Khurumjari